Jaga singida leiriba Central Security Force singse masidi taseng lauthokhre aduga State Force ngahan biro aduna taba natre hargana kana gumba kun ngakwa sing khangde nungsi jaba ireibang nungsi jaba iramdam kanjaningba adugma mioi singduna mafam singduda nga aga leira kanduda ekhogi miyam sa ekhogi yelhomi oijariba ko yellow group singse tongan mafam da saidanga leiriba IDP singse tangdu leidana leiba ngangani haibagi wakhanje ekhoida fawe aduna maram oirkanduda Central Forcing se lauthokhko aduga ekhoigi State Forcing se thamu ngarang mokthokriba thogdog ado yaning daba phongdok poina hayeng se hayenggi pung 12 dagi na 24 hours ekhoi Manipur da leiriba mafam khuding makta ekhoi sintha lepiu aduga isagi sintha khudimak lepira kanda tawriba Central Forcing sina tawriba India lenga nga tawriba thawung sing se yaning daba phongdok po oina ekhoi ama toiba kholaw longminera kanduda sigumba ekhoi periphery gi jaga da leiriba tumham jabam khangdraba khunja sing ekoi Manipuri khunja sing se tangdu leitaba punchi ma hingba ngamna bagi damakta miyam pumna mana thaudang lominasi aduga hayengi akoigi pura hayengi thoramse mapung oina akoigi sintha lepagi thoramsida miyam pumna mangna mapung phana mateng pangbiu hayengi sintha lepagi thoramsida mapung oina sinjari bise Indigenous People Organization Manipur IPOM All Manipur Student Union AMSU aduga palem MPCM Yelhomi Kanbalop Anoba Sen Milon Upako MPF Hariba tongan ba loop sing na punchal lakanda hayengi sigumba sintha lepagi khongjang se koi changsing gedabani miyam pumna mana saruk yabiu